Hauzik Churachandpur da oiriba phibamni haiba social media da viral oirakliba video ama Governor Nongmai lising taret ka sahunga taragahumdoi fogale lainga ki thausilda thajabadagi Nongmai lising amaga humdraga nipan surrender torakli National Democratic Alliance ki YKM sana lusing lainga si Manipur Legislative Assembly ta thajabagi bot ngeha ki tungda lawragani bot lawnabe hekloibaga State Assembly ki miphamsu saine da ezon tawgani Anoba lainga asu ki mapangal sangyeng numit humni gi manungda taunanaba governor na khangalakpa matungina ngasi nungthul pung mari taba matamda confidence bot lawjagi hairakpa wafam ama governor na yaraba tungda ngarang numidang bulletin ama thoktuna assembly session ngasi gi pung mari da kaukibani sahi amagi ahanba session haubanina governor Ajay Kumar Bala na ma ki address house da pung amaga minute taraga mangarum sangna pathoktuna thamki Puari oihoragada ngasigi mifam adura Kuki jogi MLA mata house ta lakpokidi governor gi warol thamnaba matung pung ama haibadi pung taruka minute kun phawa house ezon tawraga thamli madugi matung thajabagi bot launagadaba maramna pauksiyesna miyamda makha taba pau thambagi khutong saba letri law and order ngakpagi lenga ki maru oiba thogdang ni haina palladuna governor na ki central amasum state government ka kusamnaraga lokhalakpa thabak thoram singna maram oiraga Manipur mahoksa gi phibam tamna hanjilakli unified headquarters amadi district level da central armed police forces ki company sani ga humdraga ni thoina state police Assam rifles amadi army gi unit singa loinana khudong thiningai oiba mafam singda mathau tawduna miyamgi thajaba hanjinhanaba thawrang lakholi Law ni yadaba mong da paiba khulai gi matang na mahang hai hauzik phawbada tuan ba makal gi nongmai lising treka sahunga taraga humdoi nongmai maru round lising marfuga humdoi ga chonga ga taraga ni thue masum explosive lising manga ga chama ga mogdra ga manga recover tawri masigi matakta khulai lising amaga humdraga nipan surrender tawrpaga loinana singa madi tamgi marakta leiba bunker chonga ga nifuga mapan thuai khrei setmil lon da sauna akai be piriba senkhai thungkhai gi matang na mahang hai state level amasum district level anti extortion unit singna pungkun ga mari subna mathau tawbadagi aran mamongda senkhai thungkhai tawba miyoi samapan ga kun ga mari fakat mangamli central government gi mating ga loinana internally displaced person IDP singi mating pangnaba Orang kaya lakhali haukiba November amadigi hauna IDP singda sana thaknaba polam sing matam sana phangan baga loinana tangkak naina masama sagi mayumda hanjinanaba thawang lakhali lupa crore sanga ga kunga humdoi sangna pekhatpa resettlement and rehabilitation package ki makari yumthong khuding de sel gi tengbang phangan mangamli ahan ba tangkak ki oina yumthong lising taruk ka sahumna sel gi mating piduna mayum saba hore Chief Secretary na lusingbu state level committee amasum deputy commissioner singna lusingbu district level committee singna IDP sing khundalaita hanabagi thabak thoram sing hakthingna gengsili punama asigi mathakta IDP sing haksel mai masing tamba amadi sentok lehna nabagi matangda su thawrang kya lokhali hauzik phawbada naharol samri ge kunthra skill development program yahonduna sentok lambi lehna naba training bikri IDP lising amarom health card pikibaga loinana mahairoi lising tareta educational support biki lenga na pekhaliba thabak thoram singi matang da mang hai English ngani ga kunga taruk kunga taret ki oina PMAYG gi makhada ahen biyum lising manga saduna IDP khunda laita hanaba honagani sahi sigi March phawba ki manungda IDP lising nifurom khunda laita hanaba panam thamli Mayai kaaba chinja ki mayokta lokhatpa thabak thoram singi matana governor na hai tuan district singda acre lising ahunga chani parga nifuga mathuga point ahum park chawba mafamna tharamba poppy pambi sing mangta ankhri haukhiba sai ahungi manungda mayai kaaba drug sing fogat khibaga loinana drug lalon bada senaba singi lan thum phagat pangamli nasa mukta bharat abhiyan gi mayai kaaba polam sing maru fogna mahanana ba thawrang lakhali
Police modernization की matangna mahakna hai cyber crime helpline hangdokpaga loinana cyber forensic division hangdokli tuan mafam kunthra go humdoi CCTV camera sing install tawduna law and order gi phibam phagat hanana ba tharang lakhali kiramasi gi matangda Ministry of Home Affairs na lupa crore samaga mawdraga taruka 0.61 kaitharakri Police building barrack quarters amasum peace camp sana ba lupa crore yankai ga mari sanction tarakli ACI gi makhada maru oiba project taraga taruk ayaba pirakpaga loinana Mantri Pukhida anauba police headquarter hangdokli amasum Imphal da police museum hangdokli miyam da asumba oil phangnana gi matangna makna hai NIA gi casing ga mari lenin special court hangdokpaga loinana district level da Directorate of Prosecution linkhat hari Nemsa Kipgen Deputy CM oikibiki mayok ta Kuki singna Manipur bawon mamangda irang horakre Nemsa Kipgen Manipur gi Deputy Chief Minister oina wasak laukibiki thawang yaningda ba phongdoktuna Kuki jaw furuki miyoi singna New Delhi da leiba Manipur bawon da thomjil laktun irang horakre Kuki jaw furuki miyoi yankhai rom na Manipur bawon mamangda punkibaga loinana Nemsa Kipgen khudakta pham thadokadabani haina akan mu khulaw horakhi Protesters singna haikiba Nemsa Kipgena masagi furup na thairamlaga Deputy Chief Minister gi pham laukibagi thawang asi Kuki jaw furup namthak tawbani furup asigi miyoi kya thawai katkibaga loinana yum kai mai sakibagi matangda nasungba tawdana masagi khalaga Deputy Chief Minister oikiba yaningdi kariguma mahna lengak paibadi yawgadaba leirabadi mangjungnana Kuki jaw furuki miyoi singda tanaramgadabani Manipur hauji oiriba phiba masida Kuki jaw furuki miyoi singna hanagi matagum maitai singa puna laimina amuk hana yaru haina protesters singna phongtoki Kuki Student Organization NCR gi President Tingbem na hai matam sana Kuki jaw fruki miyoi singna awaba mayukna duna leiringai de wapam amata phongdoktana leirakhiba Nemsa Kipgena haujikti furup asigi lusingba songthorakli basi yaning dekhi JF7 Manipur gi Kuki singna namna tapa mafam singna pung taragani thoigi total shutdown tokri Kuki jaw MLA khara yauna Manipur da anauba lengak sembar yauningdaba phongdokladuna joint forum tare na Manipur gi Kuki singna namna taba mafam singda pung taragani thoigi total shutdown tokri ngase pung taruk tagi numidang pung taruk phawba Kuki jaw furuki miyoi singna khundapa mafam singda total shutdown tokibani BJP na lusingba central government na Manipur da anauba lengak thamlakhibaga loinana Kuki jaw furuki miyoi singna matam kya gi mamangdagi tanduna lakpa separate administration gi wapam na thaiduna thambagi thawang yaningdaba phungdokpaga oina shutdown tawnaba phirep lawrakpane hari Kangloki irang na maram oiraga awaba taraba miyoi singi phangpham thokpa right haujik phawba phanganba ngamdana leiri constitution gi article 14 amasum 21 gi matung ina phangpham thokpa right phangandabagi mayokta JF Sabina khongjang asang silakani Kuki jaw singi CSO sing youth club sing NGO sing amadi furup asigi miyoi punamak amat oina kusamnaduna phangpham thokpa tanbar saruk yaminasi matung tarak par JF Sabina lokhalak pathabak thoram singda furup asigi miyoi sing angam pathakta mateng pangbina ba apel tarakli AMP Bimol thagat pa phungdurakli Chief Minister Yumnam Khemsa na lusingba Manipur gi lenga asina lamdam asi tangdu leitaba phibam amada hanjin handuna law and order gi phibam ningthina ngak senba ngamlagani haibigi thajab lei haina Lok Sabha gi MP Dr Angamsa Bimol akoijamna Yumnam Khemsa na Manipur gi Chief Minister oirakpigi thagat pa masum nungaiba phungdopgi surormada phungdurakli sirol aduna makhata na hairibana Chief Minister Y Khemsan gi lenga asina Kanamat logi matakta leiti habidu meaction utpangam lagani loinuna awaba taraba state asigi miyamna matik saba security piduna tang dulaitaba punsi mahinga mada hingan ngam lagani habigi thajabale haukiba sahi english sing aniga kunga homdogi me ahumdagi tholakhiba Manipur gi lal asida senaba khudimaki matakti action laukthokhtuna miyamgi lantum ngak senba amasum IDP sing masama sagi mayumda hanjin hanbigi asauba tangai fadaba ma leiri hari Anauba lenga asida maitai pangal amabu minister pidrabadi BJP gi mayokta election campaign sathagani MMWO Chief Minister Y Khemsa na lusingba anauba lenga asida maitai pangal MLA amabu minister oina hapiyu karigumba haptaba tarabadi lakadoriba taraga humdoi suba Manipur Legislative Assembly mikhalda maitai pangal singna Tariba Kendra Singda BJP da vote pidanaba campaign sathagani haina Maitai Pangal Welfare Organization na sinduna ngasi press cup ta pangthokiba pawgi mifam amada lup asigi President MS Sesaba na phongdokre
Mana makata na haikibada haukibasai English singani ga tarago humdugi me ahumdugi tholakiba irang asina maram oiraga Chief Minister N Biren resign tokraba matung PR lengak lakraba matungda BJP gi central leader singna khannaraga Manipur popular government ama nauna lakiba si organization asigi maikai digi thagatpa masum nungai ba phongdokli nauna lakliba lenga asina lamdam asida leiriba miyamgi apamba singa du khangna amadi leiribi issue singa si khanaduna santi amasum tangdu leitawa phibam ama soidana purakani habigi thajbale PR na maram oiraga tongan relief camp sing sangjafam lauduna leiriba IDP sing makoi makoi gi hanagi mayu maikei singda hanjin hanana ba thorang sing pekhatlagani habigi thajabasule Chief Minister Y Camp sana lusingba anawa lenga asida Kuki amasum naga fruki MLA amamambu deputy Chief Minister oina wasak lauhan kiba sigidamaktasu thagatpa phongtukli anawa lenga asida Belida largest minority community ama oiriba maitai pangal singi maraktigi MLA amabu minister phampiduna state asigi sako thorang santi amasum tangdu leitaba phibam hanjinana ba honabada saruk ya phamthui haukibasai English singani ga taraga tereta state asida BJP lengak lakraba matungda maitai pangal MLA amata minister phampiba thawong asi BJP central leader singi maikai digi sabka साथ सबका विकास सबका विश्वास हाइबदुगी वांथो करिनो नाउना Chief Minister ओइना वसक लौख्रबा वाइ खेमसान गी माइकैदिगी अनौब गवर्नमेंट असि इनक्लूसिव गवर्नमेंट अमा ओहेनगनी हाइना फोंदोकपसु लैख्रबनिना माइतै पंगल MLA अमाबु मिनिस्टर पिबिदुना इनक्लूसिव गवर्नमेंट अमा ओइबिगी वांथो अदु लेहनबि वाइखि Kuki lal hauba masil numai kapnakri Kangpokpi district ki manung chanba Mark Top Hill Range area da ngasi ayuk Nansu group ama oiriba UKNA amasum su group ama oiriba KNFC ani marak akan mamona kuthona khayana press na phangwa paw man haidi paws na makata na haidi bedi kuthona bigi thawdo adu ngasi ayuk pung tara khra helak padu wide thokibani Mark Top Hills asi Kangpokpi district ki cycle police station konbe area ni kuthona bigi paw du hek phangmaga ahenwa central forcing mapam adura sangsingki central forcing sangsing kraba matung dagi nakal ani na kuthona bigi thawdo adu makata na thona khidri adubu mapam adura ahenwa security singi sisin thorang sing ka hena kangkhat han khreri Mapandagi sanglakhiba sin Kuki sing masa khangdoktuna maramda halandriba phawba lamdam sida sarangnaba laikhigani tombi Manipur popular government ama lakpa tarabasu mapalamdagi sangsilakliba sin Kuki sing asi masa khangdoktuna maramda halandriba phawbri lamdam asida sarangnaba phibam ama adumak laikhigani haina haujuk Delhi da central leaders sing unanabagi lairiba Shiva Sena Manipur Pradesh ki president M Tombi na phongtokri mana makata na phongdokhibada Manipur miyam na khawrang na ngai na raglaba popular government ama ngarang semduna maitai naga amasung Kuki furuki mute sing yauna lokbawon da wasak lokiba sima yamna afaba khongthang amani khongthang asigidamak Shiva Sena Manipur Pradesh na harau tayamba phongdokpaga loinana taran oi tawudaba haujuk semliba lenga asigi matam loigadaba matam sai fajilaktre telaba matam asida center amasum state asida paliba BJP no lusing balenga asina tawuya ba thabak thoram sing paikhatuna prajamiya maru oina kangluki irang na maram oiraga lanjelaktuna tungan relief camp de ladiba IDP singna thengnariba awabasi kokhan binaba masum national highway singna free movement yahanbiu Haujuk Manipur gi miyam awaba mayu naribasi matam amagi Congress government na kanglon kaina sin Kuki militant singa su sain tawnaram khibadunani masigi mathakta Myanmar digi na role sangsilakhiba Manipur gi singmai singda khunda laita aduna mari poppy kya paksna thaduna puthorakpa drug singa du yolaga madudagi phanglakpa sel aduna amuk khulai leiraga Manipur thugaina bu honarakpani maram aduna atuba matamna BJP government asina sugi ground rules sing streamline tawgadabani border ngak senbigi thawdang asi Assam Rifles ki oibana Indo-Myanmar border gi mafam kiyada lamen tuhenba singna border fencing kakthatuna ama ata thugalaba phawba Assam Rifles na tumina yengduna leibigano border asida sathariba infiltration nongmay amasum drug smuggling tawigi thabak kya asi Assam Rifles na thamoi singna miyeng sangduna thingnaba honaba mathau taiki Deputy CM Nemsa Kipgen hatpada lupa lakh kun MLA LM khawti amasung ngursan hatpada lupa lakh tara pigani lakthorakpadigi security sing kangkhat ankre Chief Minister Yumnam Khemsana lusingba popular government da Deputy Chief Minister oina wasak laukraba Kangpokpi kendra gi MLA Nemsa Kipgen hatpada lupa lakh kun wasak lawbagi thoramadu yawkiba ki paimu kendra gi MLA ngursalung sanati amasung Chusampur kendra gi MLA LM khawti hatpada lupa lakh tara pigani haina Office of the Village Volunteer Eastern Zone Kuki
Zawang kauba lup amana social media thagalakpadagi sarkar sibu saugatpada yauriba Kuki Zau MLA sing amasum makhoi mayu maikei singda security gi section tharang hena kangkat hankri hari Beles volunteer is then zone Kuki Zogam hari belup asi kaya yamna zenun oiba lup amano amasum khulai pai belup ama oiribra haibadu haujumaki oina intelligence ki maikei gi sapsaba confirm tawba ngamdrabasu handak thokiba irang asigi manungna Kuki Zau gi oiba khulai pai Beles volunteer force kaya ama tholakhiba duna maram oiraga Deputy CM Nemsa Kipzen MLA Ngursalung Sanati amasum MLA LM Khokti gi security hengat payauna makhoi gi mayu maikei singda aso engam thoktanaba security gi section thorang sing hena kangkadan khri masi galoina khudong thiningai oiba mafam kya security kangkadan khri ari panmaya abde Kuki Zau singna taliba separate administration gi demand sigi political solution ama laktringai da Kuki Zau MLA singna popular government CM da sakotaba haina Kuki Zau MLA sing su group sing amasum Kuki Zau CSO sing oiba mifam kaya da warep kya lawba laikhrabani amaromda Nemsa Kipzen deputy CM oina wasak lokiba duga Kuki MLA khrana sakar sta sagot khibagi mayokta ngarang numidang Chusampur district ki torbungda Kuki Zau singna sangsing kiba khongjang manungna nupi ani masa mathanta thaw haijin dunu season ba phaw tharang tokhi dubo miyam sangduna kalhawdagi khudong thiba thawdok makti thokawdri hari Thadau singi sakta Manipur gi territorial integrity ngakna ba thadau NP na Nemsa Kipzen gi pungning singkhri Kuki haiba ming asidagi lapna lainaba tokhai taningbagi wakhalon amasum makhoi organization singa naksinadana Nemsa Kipzen da khangalakli Nemsa Kipgen Manipur gi anoba lengak semlakpada deputy chief minister oina khalakpabu thadau NP Manipur team na thagata phongdokpaga loinana thadau tribe ki oina puwari oihoragadaba amani mangna thadau furupu mamangdagi hauna saugatuna lakli thadau NP Manipur na matam kyagi mamangdagi Manipur da Kuki leiti haina phongdoktuna lakli hari UP da Kapnabada Sire Shiri Varanasi da Uttar Pradesh Police ki Special Task Force STF ka numai Kapnabada lupa lakh amagi sen gi mana puriba ama sikri hain official amana phongdokri Additional Director General of Police STF Amitabh Yas na phongdokpagi matuina numai Kapnabagi thawdo nahan numidang Bariasanpur ring road ta leiba Saubepur area da thukibani magnaki numai Kapnabaduda Banarsi Yadav kauba sarpansuta adu sokpari hospital amada pukhatki dubu sino purak lehne lakthoki heri loinana thawdok thofam dudagi pistol ani amasum yamlaba maru sing phangki hainasu magna makhata nasu phongtokhi tentana sumna myamna thamjage duga haujikuina di myam pau si mata se lusinjage amasum makhata ba anoba update myam punanga mine sena channel sigi maikedi ki myang phamda makhata na thamjari